ओइरक्लिब फिबम असिदा जेलियारोंग इनपुई रीजन नसु शांति ओइन लेनब वरेब लौख्रे लुरब मतमसेदा हिंसा तौदबा अमदी इरांग थोकपा याबा मफमदगी लापना लैबा हाना ZUF ना सिंदुना विलेज सिंगापुरना वरेब लौख्रे हाइरि तांखुल अमसुंग कुकी अनिगी मरक्ता नागालैंड जॉइंट क्रिश्चियन फोरम ना सिस्फायर लाउथोख्रे नकल अनिमक्ता शांति की वरी साधुना सोल्यूशन पुरकनब होटनसी हाइना फोरम असिना अपील तौरी मे 5 तगी हौरगा 5 जुलाई 2026 फाबो नोंमोई कापा लेपिनब फोरम असिना अपील तौख्रे ngarang tang mari dagi hauraga torbung bisnupur district dagi hausikna thambal marik college ta IDP oina oinam relief camp da leiriba wangjam premjit singhana state government da makhagi dabi sing asi taladuna sidriba bosara henbagi khongjing sanction ba hukre central na state government na thadokuna thamleba kuki kulai paiba sing athubada laksin biu manipur da leiriba IDP sing mayum da hanjilhan biu hairiba sing asi thabuk to onthorak tripawadi for May 2026 ngasi dagi sara henbagi khongjing sidripa bo sangsil lagani hairi KG Mapalumba IED ama fangle Imphal East District ke manung chanba Thaba Dam Police Station na konba yanjang khulda security force na thiba humbo chathabada mafam aduda sakhangdaba singna lotlamba IED ama yauna kulai ke afagat pangam kre police ki pauna hai mafam aduda lotuna thamlamba fagalaba polam sing adudi KG Mapalumba IED ama 12 bore gi rifle ama ka payariba 7.62 gi maru manga fangle hairi amaromda singzamai police na so mongkhang lambi da leiba maibam Romeo kauba KYKL gi kedar ama mayum de gi fare hairi China da mari lainaramba nupa nupi gi mawong matau tambang amba AI ga mari lainabagi chanabi thorakle China da naha singna makhoi ga nungsi nungon gi mari lainaramba nupa nupi singi mawong matau chap chana tambang amba artificial intelligence AI gi amu hana mari thamduna nungsi nungon gi lambida khongda bagi chanabi ama thorakle hari China gi naha singna nungsi nungon gi mari lainaramba nupa nupi ga kaina bagi maicha adu khang no misak adu bukaw thok na bahona bagi mahutta makhoi na nungsi nungon gi mari thamlingai matamda text message ki kuthang da wari sanaki basing adugi data khonggatlaga AI aduda hapchenuna mari leinaramba nupa nupi adugi mawong matau chap chana tammak ngamhanduna AI ga amu hana nungsi nungon gi mari thamduna kaina maicha khangbagi hainabi leirakpani haidi naha singi marakta leirakliba no buchanabi asi mioi kayana di yaningdaba amasung nungnangba phongdokneraki akhang ahai singna phongdokki bada tungi yumbi oigadoriba naha sing asina malemgi chanalon chat thengnana bahona bagi mahota technology da tangjaduna nungaitaba wakhalondagi thaidokna bahona bada natana mioi bagi mari thamnaba honoragli basi afaba oiroi haiki BJP na sit chamarom huranuna mai pakhibani mamta BJP na puna sit chamarom huran badagi mikhala sida mai pakhibani haina West Bengal gi chief minister Mamta Banerjee na BJP da chauna maral sikre Mamta Banerjee na mikhala sida BJP na aranba mawong kaya chathaduna mai pakna thengnare haina Election Commission of India da wakat ki adubu commission na suhiramasigi matang da action Lokholakpa amata leikhide maramaduna Election Commission of India BJP ki commission oina thabak tawre mikhala sida BJP na mai pakliba state asigi micham miyam na vote hadaraga kabanate vote huralaga kabani TMC na BJP party bu kiba leite makha tarakpa mikhal singda BJP bu chauna mai thiba piduna amuhana West Bengal da TMC gi lengak soidin lakani hainasu West Bengal gi miyam da thajaba pikre Polar excavation cruise ship amada hanta virus sandorakpadagi mioi ahum seire Netherlands ki Polar expedition cruise ship amada hanta virus haina khangnaba uchidagi pokpa virus makhal ama khangawduna sandorakpadagi hojik fawbada mioi ahum seire kayana aruba fibam da layeng chathari hari hanta virus ki layong asai ningsa sor horma nungaitaba amasung mioi big respiratory system da attack tawduna fail ohenmani hari Netherlands ki Ocean Wide expedition na phongdurakibada MB Hondius haina mingthonba Polar Expedition cruise ship asida nungnaningai oiba virus makhal ama sandurakiba se Africa dagi nongchuklumda chalaga leiba Cape Verde haina khangnaba ithat amadani cruise ship asi chayol ahon longi mamangda Argentina dagi passenger chamaga yankhai ga loidina lakhibani Antarctica ga naknaba mafam singda chatluraga Cape Verde tamna lakhibada virus asi sandurakibani hari laikhidraba mioi ahungi manungda anidi Netherlands ki mioi singni World Health Organization WHO nadi hanta virus sandurakiba sina cruise ship asigi passenger singda khudong thiningai ohenkrabaso housing makidi kangpalda virus asi sanduraktuna miyamda khudong chadaba mai uknahalakani haibigi akiba leite virus asina narba mioi singsu South Africa da leiba analaying sangsingi intensive care unit singda laying chathari virus asi kamdawna sandurakibano haibadu khangba ngamnaba thiba humbagi thabak chathaba hore hari Chahi humpuga humdoi shurabi nupi ama masagi mayumda mihathi na halaga sel amasung sana laukhre matam kharagi mamangdagi yumgi nupi khara bu masagi mayumda amasung mayumdagi kauthoklaga mihathi na halambagi thodok sing thokrabasu hojik fawbada thodok sing aduda chenaba mioi sing fagatuna logi oiba chairak pinanaba
While chathahanba ngamdana leiringegi cheirakta masagi chahi 34 surabi nupi amasu mayumaktada sakhangdabasingna mihathina hatokpiraba matungda mahaki sel sana amasung imungi mamal yamba potlamsing laukhre hairi pauche sina phangba report ki matungina thaudo singarang numidang pung 10 rom tarakpada Kangpokpi district ki gamnom Chaparmaina police ki jurisdiction manung chaliba Sarhajar gi yum amada thokibani leikhidраbi nupi asigi maming Puspa 34 kawi mahaki mapuroi bagi mingna nakul paudel kawi makhoi Tauri bari dagi laklaga 4000 da leirakibani hairi leikhidраbi chahi yamnabi nupi asi wakhal da miyamga mimanadaba maupa nupa amaga leiminabani maupa napa si natana mahakini haiba atopa mioi amata leijadrabani hairi thaudo sigi pau phangmadagi ngase ayuk gamnom Chaparmaina police station gi team amana Thaudok thokfam da jangchin thi humbagi thabak chathakre thaudo se kanana karigi damak chatharamano haiba khangdokna bagi damak leikhidраbi Puspa ga yumlona ba mioi singda wahang paum chathabaga loina thaudo se gi chapchaba maram amasung thawong khangdokna ba examination gi thabak sing chathaba hore hari thaudo se gi matang da mihat pagi case ama lokhatpaga loina leikhidраbi gi Hakchang rims gi middle sangda puraktuna post mortem examination pangthoklaba matungda roiba mathau mangam pangthokna ba khusena kre hari ngase yu police na Thaudok thokfam da laktuni gengsilaba matamda leikhidраbi Puspa gi Hakchang nakna thang macha haidrang amasu taaduna leirambadagi police na recover tawre haidi thaudok thokfam da investigation chatharaba sungasi numidang athengba fawda thaudo sida chenaba mioi sing thagat pangam khidri nakalamorom da Kangla Tongbi the head office oiriba Manipur Gorkha welfare union gi maikai dagi thaudo asi bakan ba mawong da yaning da phongdorak paga loidana athuba matamda marik chumba investigation chathagadabani thaudo se awang bathaki special investigation team SIT ama semduna thigat hangadabani thaudo sida chenaba mara laiba mioi sing panthadana phagat kadabani amasung maral gi matung in bachairak sing pigadabani haina phongdorakli loidana Kangla Tongbi da Manipur state branch oina leriba Bhartiya Gorkha Parisangkha gi maikai dagi su thaudo asibu akan ba mawong da yaning da phongdorak paga loidana leingak na thaudo asigi matangda thubada investigation chathahan gadabani chenaba sing phagat paga loinana makhoina huranduna pukhiba lanthum recover tawgadabani amasung thaudok tholeiba mafam asida security gi ngak senbagi thabak kangkhan gadabani haina phongdoragli rims na famung leite haiduna maina chingbadagi soglaba mahairoi ama emit tawdabagi mayokta commission da direction pikre rims ta pungni funi pan gi manungda dumpa macha asigi medical status report pirang na bakhangan khibaga loinana layeng bada changba cell sing puthongna ba MSP shield da khangan kre Electric na chingbadagi soglaba class 9 tamliba nupa macha mahairoi ama Ukhrul district hospital layeng lambadagi rimsa refer tawrakna baso institute asida phamung phangde haiduna emit tawdabagi mayokta Manipur Commission for Protection of Child Rights MCPCR na ngasi rimsa direction pikhibaga loidana angang asagi layeng bada amasung tengmang bada changba senfam sing puthong na ba Manipur State Power Company Limited MSPCL da direction pikre direction asing asi commission asigi chairperson Kaisam Pradeep Kumar Rimski superintendent amasung MSPCL gi managing director da pikhibaga loidana direction gi cherol asigi copy sing na Ukhrul gi deputy commissioner amasung lenga ki social welfare loisang gi director da supikre hairi Ukhrul gi phungrai tang da leiba KTL school da class 9 tamliba masagi chei taraga mari khakta ngari banupa macha asi mamang thagi kungani thogi ayu pung 10 rom tarakpada transmission division for MSPCL gi Ukhrul gi makha da leiba high tension line gi maina chingduna sokhibani haidi mark soglaba matung da Ukhrul district hospital da pukatuna laikhanaki aduga rims ta makha tana layeng na ba refer tawraklabasu mamang thagi kuntra amasung tha asigi ani da aruba fibam da soglaba nupa macha asi bu rims gi maikai dagi ana famung phangde haiduna emit tawdabani hairi maram asina commission ngasi rims ki superintendent da khudak ta angang asibu emit tawgadabani mangonda pifam thokpa khana balayeng amasung psychological care pi baga loinana mahaki medical status report na pungni funi pangi manung da pirak na ba khangan khibani hairi MSPCL da pikhiba direction da angang asigi layeng ba amasung tengbang da changba senfam sing company asina puthokadabani mahaki imung da panthada na mahaki oiba tengbang pigadabani amasung thausa dabagi damak time bound compensation process pi na ba thabak lokhotkadabani loinina numit 15 gi manung da thabak sing asi pangthokpagi action taken report pirang na ba su khangan khibani hari direction gi asiga loinana Ukhrul ga deputy commissioner na sunupa macha asigi imung da mathau taba tengbang pibaga loinana thabak sing asi pangthoi haibagi report direction asi phangbaga numit 15 gi manung da pikhalak na ba su khangan khre hari